Zomi singna Meitei ki Khamba Thoibi ki post tawbada Kuki mayamna comment da Christian nate haibikre haidi. Jenaba Kuki sing lale haijagadabani Jeme Naga Council. Thasigi mangada Kuki kulai paiba singna landaraktuna Konsakul ki icham chamjaba liangmai naga khunja singi sip amadi chairman yauna miyoi kaya fuba cheiba tawduna aso open nangan khibagi thawongbu akan mamawongda yaningdaba phongdokpaga loinana condemn tawi haina Jeme Naga Council Manipur ki president Haispi Ningdauna press thadorpa cherol amana phongdoragli cherol asina makha taraduna hai Konsakul asi Jeliangrong inpui naga singi ningsingba thoktraba matamdagi leiraglaba mapa mapu singi lamni asigumlaba indigenous puruki lam asibuki hankanganduna munanaba honarakba arai taraiba nate asigumba thawdokda senaba Kuki singna athubada lale haiduna sengdokadabani asigumlaba tayonaba pamdaba thawdoksing asi makhatana chatharaglabadi Kuki purupda chawna mangdaba lakani haina phongdoragli Ising da lukiba Kuki ama Sina Fngle ngarang numidang wairang khuga turelda iroibada lukibadagi thiba fanglakidaba bidangkhulda health singthang tawthang sai dara taret apokpa saiko hauk tawthang ngasi ayu pung 10 rom tabada mahangna lukiba mafam aduga irap lamnadana Sina Fngle hairi Ningthaukhonggi relief camp ta leirakpasing leijararoi haiduna MLA gi da thomdinkhre Ningthaukhonggi mangol nganbi College ta hangliba relief camp on present situation da leiragliba nupi angang yauna miyoi sahum henbana district asiki deputy commissioner da lankhakiba wakat tabidre haibadagi khoisauna raduna relief camp asida leijararoi haina Bishnupur assembly constituency gi MLA Govindas Konthaujam gi yumda thomjilure pau chesina phangba pauna haibada relief camp asida leirakpa imung tare na tha asigi mangada Kcp-Mc chalairiba committee ki members sing chindopiduna makoi mahuta anaba miyoi sing hapiyo haiduna information oiba complaint ama DC da tauki adubu masigi mayokta relief camp asida leirakpa miyoi sahum lomna DC da makoi oiba wafam kharasu phongdoksage hairubadagi ngasi wari sanasi hairakpadagi unarubada makoi gi maikedagi committee ki members sing chindopiganu awatpa nodal officer gi post asimatang hapiyo hairam ki haidi adubu makoina haidaba wafam sing DC na ningtijana tabirakte amadi imung taret ki miyoi sing na hairiba wafam sing adugi achumaran sengdopagi tanja fawa pirakte haibadagi inmating aduna makogi wakat tabiraroidaba oirabadi relief camp ta leibagi wahantok leitre makogi leifam sinbiyo haiduna MLA gi yumda thomdilubani haidi Modi lengang na Work Amendment Act 2025 sengkibagi mayokta Supreme Court ta case sarong ama file tawragle Supreme Court of India da act asibu singnarakhiba singi manungda Lok Sabha gi MP Asaduddin OIC Congress AAP amasung Islam Lining gi lup ahum yauri Manipur gi miyam thoidok hendongna Islam Lining chatpa Meitei Pangal ching amasong leibak asigi atopa state amadi union territory singda leidiba furup asigi miyoi singna Work Amendment Act 2025 haiduna leibak ki wathok oiragliba act asi bill oina puthorakibada Unified Work Management Empowerment Efficiency and Development Bill 2025 UMEED Bill haina puthorakibani bill asi ahanbada lengaklon asigi chanabigi matungina Lok Sabha da puthораklaba matungda Sabha asina tha asigi ahumda pass tawkibani aduga thangnaba numit tha asigi marida Rajya Sabha da pass tawraba matungda President Draupadi Murmu na ayaba piduna act on kibani adum oinamak Prime Minister Narendra Modi na luchingba lengangna samdina khangnariba Work Amendment Act 2025 asibu semduna chanahanaba Thaurang lagliba sigi act asina constitutional piriba haksing adu sokhale hairaduna Supreme Court of India da petition charong ama mathang file tawnarakibani act asibu singnarakpa petition sing asi Supreme Court of India gi Chief Justice Sanjeev Khanna na luchingba bench amada laukhalakpa haurakpada petition sing asigi maikeida lekhiba leibak asigi sangnairaba senior counsel Kapil Sibal yauna Council singa Chief Justice singa gi marakta awai kum tawnakre matter singa si laukhalakpada Chief Justice na Kapil Sibal amasong Abhishek Manu Singha bida petition singa si court asina khudakta laukhatuna khananaba hairagliba karigino hangladuna court asigi oiba system ama lei system adu leina karigidama matter singa si mention tawragliba no hairaduna petition asinga si numinyungba matungda laukhatkani aduga Tawfam thokpasing tawgani haiba akanba wafam phongdoraki
Panba yabadi ek olaba bill asigi mayokta laibak asida leiriba Islam lining chatba miyoisingna yaningdaba phongdorakpada natana Manipurgi Meitei pangalsingnasu ek asigi mayokta sangsilakpa khongjang tapna tamna kansilaklibani. Amaromda Kacching district ki Wabagai asigi manung chaliba Hongundasu ngasi bill asigi mayokta miyangi yaningdaba khongchat ama chatkre. Hongun Social Youth Development Action Committee, Ngakhapat Youth Development Association, Hagun Muslim Youth Club amasung Hagun Jametul amasung Hagun Jamelun Tulnan amasung Hagun Jametul Ulmana senduna chatkhiba wakat khongchat adu Hagun mayam lampaktagi hauraglaga Indiga ground da loisinki. Ngasigi khongchat asigi matangda NYDA gi secretary MD Firoz Khan hai ek asi India da leiriba Muslim singbu namthanaba asobat namthaki engni Musalman ipai pusing na wana thamjaramlaba lantum kaya bill asina janainana thamanduna pulap manghan bidaure malengi Musalman pumbada yaroidaba ek asi India da minority oiriba Muslim singi khanbiduna amuk hanna yengsinbiduna amasung state amadi union lengangna ek asi handopiyu haiki. Nauna khunda silakpa Kuki singna konsakul ki khunda sing puraktuna aso open nanghankibagi thawongbu kokomina condemn tawrakli. Kangpopi district ki manung chana laiba Liangmai Naga khul amasu oiriba konsakul ki village chief amasung chairman khunda sing tamthina puraktuna aso open nanghankibagi thawongbu coordinating committee on Manipur integrity na condemn tawrakli. Hiramasigi matangda kokomina thadorokpa chirol amagi matung ina hai nauna khunda silakpa Kuki sin community ki maraktagi ngalingai matamdagi Manipur gi singi lamda khundaduna lakpa yelahumi proof singi lam khopchinaba amadi Lausil haunaba chathaduna lakhiba thawong singi manungda handa konsakul da chatharakliba asisu amani asigumlaba thawong sing asina yelhaungaidagi leiraklaba Manipur gi yelawmi singi mafamda yamna thamoi sohalle konsakul hairiba kulasi yelhaungaidagi hauna Liangmai miyangi oina leiraklaba kulamani Liangmai community asi Manipur gi singi lamda khunda leitaduna leiraklaba masagi nat lining amadi culture leijaba yellow proof amani adubu khul asimaktada khul asigi lusingba sing nauna khunda silakpa chin Kuki singna laktuna puramba haibasi Liangmai Nagagi dignity da singnarakpani asigumba nauna sangsilaklaba group sing asina lamdam asigi yellow misingi lam munaba makhal makha kayagi hingsagi thawong chatharakliba asida yengduna leibagi matam nate handaki thawong asi Liangmai miyangi security amasung hingbada singnarakpani asigumba asina hanadagi hauna lamdam asida thoaningdaba thodok thoktuna leiriba asidagi hena Myanmar tadaba tangkak amada purangnaba maram oigani hanadagi hauna Myanmar dagi lona changsilaktuna khundarakliba asigumba mitopsingna lam khopchinba amadi Manipur gi umang sing temkhaiduna popi gi lam ohenaba popi thaduna lagli. Handak konsakul da thokliba thodok asiga manana thodok mamangda su thokiba leikre kharadang pallabada September 7 2023 da Kangpopi Salwada leiba KRA gi gather singna Liangmai village gi hanagi chairman Jet Hongambok tamthina phuki amuksu sahi simak January thada ke Lungwiram Naga khulgi khunja oiribi nupi amabu masagi maramda yum chanaba honarubagi damak tamthina phukibagi thodok leikre masigi mathakta nauna khundarakliba miyoising asina Niyam kaina checkpoint kaya sadinduna lambi satok jasinda apanba pibada natana tax chawna lawbadagi lamdamsigi yelahumi miyamda India gi constitution na piriba freedom of movement ikai furum nanghanduna lagli asiguma niyam kaiba thabasing chathariba miyoising asibu lengang na faduna maralgi phangpham thokpa sairak phanghanbiyu lamdamasigi yelahumi singidama kokomina matam pumnamakta lepkani haina phongdoragli Kcp-Mc progressive tagi abde lokajage tamthina totpiragnaba police ta appeal tawjari Kcp-Mc progressive na masak khangde mari leinade yarakadi fai hariba miyo edu police ki interrogation cell da matung manau party ki maikum uptanaba satina tolaga wahang pahong chathabinaba appeal tawjari